Ngasinumuida waram phongkiba tungan Manipuri sifhongsing amasung thokiba thawdo wathoksingdagi maruoibi ipausing mayamda thamjagi ahanbada paunil khol pauksi digi lakusaraga haujuk lamdam sigi nahasingna khulai pairiba sima sanga thoksanabani makhoi anti national nate minister Manipur haujuk naha kya amana makuta khulai pairi hairiba si asumbani adubo makhoi anti national ama oina nate khulai pairiba nahasinga si makhoi masanga thoksanabani amadi mapaldagi sangshilagbi illegal immigrants singna miyam hatpa amadi lanthum yum kai mai thabagi thawgok sing urakpadigi miyam gi punsi kanana bu khulai asi paikibani haina Manipur gi chief minister nongthombam Biren phongdokre wafam asi The Week magazine ga akhanana unaba madam man phongdokhibani chief minister Biren makha taraduna hai karigumba lainga asna miyam bu mapung fana security matiksana piba ngamnaba madi mauksa gi punsi da hanjilakpa ngamlabadi makuta khulai pairiba nahasinga si uraroi Lainga asina su singa madi tam ani makto operation sing sathaduna khulai sing fogat pagi thabak leptana sathari khulai kya su fogat pangamle makoina pairi bu khulai sing asi police sing dagi lakhiba sing aduni khulai kya ma su lokhat pangamle adubu mapung fana lokhat pai bi simyam gi cooperation su mathoktai masimyam na makoi mapung fana shekar oire haiba khangnaba khanba ngamlaba matamda soidana ngamngani Miyamna makoi shape oiri haiba wakulun adu laktri ba fawbadi aikoi su namduna miyamgi mayokte security sing sizinaba su pamde aduma pu khulai sing asidi lokhotabadi yade natrabadi santi purakpada awa boigani police tagi amasum lut tawkiba si tampak khakta nate singda su yamna takhi me ahum adumakta su champur singar amadi kangpok pina singba mafam singdagi su lut tawki aduga imphal dadi madugi matung numit nini gi matungda tawkhibani haina phongtokhi Chief Minister Biren makha taradun hai Manipur thokliba irang asigi maramda hawgolakpa matamda miyamna lainga asibu lana khalami amadi tashinarami adubu hawkiba chahigi September thadagi poppy plantation tawba mafamsing ka hena khulmasing hengalakhiba mafamsingda drug smuggling tawbuna singbagi data sing adu miyamda pawdamnaduna khana nainaba horakpadagi miyamgi wakhalda lairam lainga asibu lana puramba sing adu asumba khangba ngamlakhi Tamna miyamna haujuk thokliba irang asi haujuk khaki thausun nati matam kya dagi thorang tawdunu laklabani haiba khangba ngamlakhi indigenous people singbu makoigi right manganana bahonaba drug ki saithing nanglakpa forest kokthokhtuna ecologically saithing piba kaya khanglakpadagi haujuk ki oina handak India gi Union Home Minister Amit Shah laklamba matamda masing yamlaba miyamna thulaktuna saruk yakhiba aduna Miyam asi haujuk thoklibi irang asigi matana wakal taba ngamle haibasi takli hairaduna India Myanmar border gi kilometer sahunga mawdraga nipan sangbasi border fencing amata kharamdi hairiba border paringasida sutnagi kilometer marirom tamak fencing khana phonanamki India gi Prime Minister Narendra Modi laklaba matungda kilometer tara sangba fencing tharamki makhatana haujuk kilometer aniyamasu hauragani adu atopa kilometer kunga mathoi sangba masum fencing khabagi thabak hauragani hairaduna state asigi border asi mapu pandaba amagum lerami masigi mathakta free movement regime su amuk leramana state asida lakningba amadi sangningba illegal immigrants singna khusi tawraga lerami masina haukiba sahi kuntra asida yamlaba miyoi kya sangsinduna kiningai oiba phibam amada lerami hairaduna mana phibam asigi matangda haukiba sahi English singaniga taraga homdoida mana Congress party to leading matamna su hairamki adubu matamaduda kanana su takiti madudagi BJP da yorokhibani hauju state asida lona sangsilakhiba miyoi singasi inner line permit guideline gi makhada English singamaga samapan go humfuga mathoida base year oiraga halan khiba tabani masigi damak thabak sing pekhat pau kraiki Chief Minister makha taraduna hai thoklibi irang sida kanglup singgi oiba thoidokpa demand singba karish leti irang asi thoklaba matungda Kuki jau group na separate administration gi demand asi torokani hairibi demand asi di oithokloidaba amani maram asina haujikti aikoi phaminaraga wari saba mathoktai Manipur khunda minaragliba sing asidi aduma santi oina leiminaba sangi adubu kona salakhiba miyoi sing aduri masagi maphamda halan khiba tabani aikoina mafam amadigi hekta state asida sanglakpa amadi lakpa miyoi singbu sangjafam pibadi ngamloi haikena su pausida makhatana phongdorakli atop pawmana lan asida leikidraba athauba singi mafamda mairak katnaringai singthaktagi Kuki sing numai kapthrakre ngorang numidang lamdam asida tholakliba sahi ama mapung farakraba lan asida leikidraba mitei athauba singi mafamda mairak katnaringai matamda Kuki militants na koktruk maning
sing senjam sirang maning amadi mulai khul sing thaktigi nongmai round kaya murum kap tharaktuna attack sa tharakre hairi attack adu sa tharaklam daida Kuki singna mitei singi aduan ba khangduna ba pasilakhi ba drone ama khul ngak liba singda kap thaduna mang ta ankre hairi thagdo osigi matana pauksi sina phang paw amagi matung ina ngarang numidang pung nipon ga makhai khre helak pa du waida ahan bo ina khurkhul maning mulai khulom digi nongmai ron khara hana kap thorakhi madugi matung tarak pa numidang pung mapan taram dai du waida kautruk amadi senjam sirang maning singrom dagi Kuki khulai pai bisingna kautruk amadi senjam sirang tamna nongmai ron kaya marum kap thurak tun attack sa tharakhi ban hari Kuki khulai pai bisingna sa tharakhi be attack adugi pakumoina mafam adugi khul ngak pasingi maikai dagi su nongmai ron khara kap khi hari nongmai kap na badu ngehak ngehak kanaraga kap naraba matung numidang pung mapan ga makhai khra helak pa duwaida losinki adumapu numai kap na badu da nakal animakta aso apana madi misi mina thopagi pawdi leiti haina pawsina makhatari nakal amoromda ngarang hing pung 13 makhairam tarak pa duwaida masakhangdaba khulai paibisina Bisnupur district ki Moirang police station konba tera khongsang bi makhali kaida numai round mangarong kap thoklam nari thaudu odu kanana kari maram gi damak satharam no haiba hauju phabi oina khang mangamdri hari makasa tharak poina kanglai paki maira digi maruebi ipausing myamna thamjagi sahi ama pharaba phaw CM Biren PM Modi unabagi matam pidaba haibasi World Guinness Book Record sanbiyai khaide mani mamang sai English ngani ga kungo humdagi me ahumdagi Manipur thokliba kanglup ani gi sathiraba lana sigi woroisan ma purna bigi matangda Manipur gi Chief Minister N Biren Bharat ki Prime Minister Narendra Modi unaduna wari sanabigi matam pibina ba haijabada sahi ama pharaba phaw pirakta bai bisi yamna ngakpa amani masi World Guinness Book Record sanba yai haina Hana Human Rights Commission ki acting chairperson ki thawpuramba senior advocate khaide manina phongdokhyuni wafam singrang numidang waram pung taruk tabada NEW News ki North East Dialogue ki narco terrorism lamdam sida landarak pa sahi ama haiba topic ki matana khana nainabada maki waiba mot piraduna phongdokhibani senior advocate khaidem amani na khana nainaba adu da makhatana haikibadi World Guinness Book Record sanma yaba amasu lairi madudi Delhi gi Aam Admi Party ki ahingba minister oiriba Arvind Kejriwal bo paisa sarami haibigi madal chief minister oina pharaga jail thamjinba paisa sarami haibigi praman si puthokpa ngamdaba trial sathaduna phadok tar henasu lakthoktana maralai leite khangduna phajinduna jail thamba sisu khwaidigi angakpa mani masisu World Guinness Book Record sanba ye haina phongdokhi mana makhatana phongdokhibda ngasi malemda lariba tuan balebak sing haibadi America Britain Japan China na singbagi provisional state amagi makok thongba sing haibadi US ta hairaga USA gi president unajagi haina senate amadi secretary na singuna haijaba matamna nong unaba phangdrabas unabagi matam adumak athuba matamna piraktuna unahali adubu Manipurda thokliba sahi ama pharaglaba kanglup anigi lana sigi matangna Manipur gi Chief Minister N Biren Bharat ki Prime Minister Narendra Modi bu unajagi haijabada ngasi phabu matam pipidana lairi masidana tana atai Manipur gi minister MLA sing loidana opposition gi MLA sing na phawba Prime Minister unajagi haibada matam pibikite madugi muhutta Defense Minister Rajnath na singba unaraga halakpa haibadu oiri maduna India ki state am oiriba Manipur gi Chief Minister na sahi ama supna Prime Minister Narendra Modi unajagi haibada unabagi matam piraktaba haibasi khwaidigi ngakpa World Guinness Book Record sanba yai haina phongdokhensu pausna makhatari atopa paumana sugunuda ahingda coming operation sathaduna khulngakpa sing faganaba honarakpada maira paibisingna sangan khidre Kanglup irang asina khwaidigi hena sokolaba mafam ama oiriba Kakching district ki manungsana leiriba sugunu amadi thangduna leiriba khulsing ngak senduna leiriba Central Forcing lathokpa horakpa saira asida Paksana coming operation satharaga khulngak pasung faganaba honarakpada masing yamlaba maira paibi IMIBL singna ngarang ahing tholaktuna Bharat Lanmi sing sangan khidre hari Pauksi asina sugunuda leiriba praja section kyana phongdokpagi matung inadi ngarang numidang pung 10 makhairom taba matamda Central Force ki kangbu gari tarukta laktuna sugunu tamna thaujalaki gari sing adu kari tawba sanglakliba hain hangu matamda coming operation sathagani haibigi samil phangmadagi maira paibi ima sina gari sing adu thachinduna thamlaga sangan khidre hari pausin hai maira paibi ima sina sugunugi marueba lairak singi lamjin singda thomjinduna Central Force ki gari sing changba yadana ba khongjang sangsingki
ima ebel mayam hoduna akan bi hok sagatuna coming operation tawba yaroi hena thingmadagi central force ki gari sing adu mamai leiduna sakrari sugunu amadi thangdana leidiba akoiba khul singda coming operation sathana bhonarakliba sigi maru oibadi khul ngak sienbagi thawdang noribu khunja volunteer sing fogatuna makoina paribu khusukulai sing lakhotna bagi panamne haki khunja kyana phongdorapagi matung inadi Hauzik Pau Kunjas no Masam Sayum the Hanjin Labor Libasi, Kulngak Liba Kunjas in Gimatingani, Kariguma coming operations at the Kulngak Liba Kunja volunteers in Fogat Kivatarabadi, Ngak Peace and Bina later with the Kuki militants in Landaning Bomatam the Landaratuna, Kunjas in Asibagi Kiata Taga the Ribani Haidenesu, Paush the Mahatarakli Atopa Paumana, Talk Libalan Sigimatang the inmate singer interaction program Pangokre. Tanglai had Manipur Kanbalup Relief Camp Committee Oinamamadi NSS Oinam Sindra Mamang Segi Me Humdigi Hoduna Kuki Narcotirisna Landaratuna Mitegi Yunkia Maitaduna Lantum Kia Huranduna Mangtagan Kiba Samzaraba Muekia Hatkiba Kulngak Pakaya Tawai Katkiba Tawdok Sahi Farako Buning Sinduna Observation of 4thMay Amadi Thambal Marik College Oinam the Hangliba Relief Camp the Lady Pamui Singa Interaction Tawagi Tauramama College Asitangra Numidang Pangtok Rahadi Tauramadu the Manipura Tugliba Irang Sina Maram Oiduna Laikidraba Singi Mapamda Mairaka to the minute and it to min the left on Ikai Kunabutki Relief Camp Madu the Lerakiba Singa Tokliba Irang Sisahi Fari Adubo Irang Lushin Bigi Opum Litri Relief Camp the Tambiduna Sana Taknava Polam Kiapi di Hirabasu, Mapamasida Kayam Queen Lakigani, Masamasagi Yum Saba Sadava, Hanjin Mayanbu, Ana Ayak Yaw the Layang Mungam the Duna Muika, Saina Kanari, Koki sing the Tongan Belinga Amatan, Gi Hiragasu Manipuram, India Langaka Tangi, Hydraga, Lanzadraba Mita Miam on Silaga Hot Patupa Sataduna, Lan Tori Basikari, you know, Hina Fondonaki, Atopa Paumana. Bomb gi masaka loinana miyo eni fari Manipur pusinana bohotnaramba yai haina thazaba bomb gi masaka yaga loinana miyo ema Assam Rifles amadi Mizoram Police ki apunba kangbuna Aizol gi Silaimul area de ki fari heri haraba miyo adudagi kg sani gi Galentine's stick lisinga maga satruka kungani thoya amadi detonator sani fokat pangamle Masagi say nifuga mangarum suraba paraba miyo Mizoram gi mamit diska gini Mana gari emada polam singa puduna lakpada fabne hari Nakalamoram the Mizoram Police ki kamunusu Myanmar tainaba Hanat Thial town manakta gisu Galatine's stick listening ni panamadi detonator listening amagosani pan fokat pangamle paraba miyo ki mamingna stallions kawi Myanmar gi muktalang the gini haiden su paush the fundurakli Atopa paumana accident the Kuki ema Lakidre Ngaranumidang Pung Taramaturum Taba Matam Susampu district ki Manung Sanalaiba as Bolzang village ta Lambi de Salamba Sanamada Garina Tomzindun accident top the Kuki no Palma Tadu Popam the Lake Nabangam the Lakidra Hedi Lakidraba Muedugi Maming MR Pautin Mang Apokpa Nankolun Kawi Susampur gi as Bolzang the Ginhari Amaramdana Myanmar ZRA gi Lanmi Kia Hatkhre Lanka na tholibu Myanmar manung the Sin National Army CNA na Zaumi Revolution Army ZRA gi kem ama ngarang khudum chanchilaba matungda ZRA gi Lanmi kulom Hatkhre ri Miara si satakraba matungda Sin National Army gi mekedi gi lapukibadi kariguma makhata na ZRA da mating pangamlabadi panglamliba khudimak sibi gi serak pi gi na dautokre makhata na Myanmar gi tungan maphamda ZRA gi atopa Kem sing labor high na thibu humbi tabak helicopter sizinadura nong thakti yengsin bagi tabaksu sa Hatkhre hari atopa paumana nong mapan ba numit sing da Yaripok Bazar gi dukan sing thonglona na buwarip lokre Yaripok Bazar gi akoi bida makal khudi maki pot yoli ba sing sahi amagi manungda taba nong mapan ba numit sing da Yaripok Bazar gi akoi ba mapham sing da phamli ba dukan sing thonglon ba madi pot pham da ba haina amat tu oina yana khre hari Yanakiba sigi matungina sajibugi nongma panba har amadi yangai nongma panba singa sidi adumak Yaripok Bazar hangani aduga nongma panba singa bazar hanglamba yaurabadi hangliba phamliba miyoi singa dugi mathak sel oina lupa lising ama lawba duga numit mangani thong thinganba amadi potpham phamandaba hainasu amatu oina yanare marisubu warep oina members singa nongma panba khudingi sel oina lupa Sama Kaiganava Duga, Matam Gueva Warip Mi Pampamba Hainasu Mod Amatu Oina Yanare Haina, all Yaripok Dukandar Association General Secretary Kangemam Surat Ki Sirul Amanahidi Amaramdana,
harauthial kadangman kautruk amadi senjam sirangi akoiba mafamsingda Kuki singna lan kai haurakre. Kuki zau singna yellow mimitei singi mathakta landarakpa sahi ama mapung farakpaga loinana ngarang numidang tungan mafamsingda miyamna leikidraba thawusingi mafamda mai katuna ikai khumna ulingai serak ngarang numidang pung nipan gumini nipurom tarakpa matamda Kuki khulai paibasingna Imphal West ki harauthial kadangban kautruk amadi senjam sirangi akoiba mafamsingda nongoi round ke akapsinduna lal kai haurakre hari Kuki singna nomai kapsilakhiba adura khul sing adugi akoibada khul ngakliba khunja singnadi handra nomai kapkiba leiti hari Kuki khulai paiba singna nomai kapsilakhiba adura aso apan amati yaukhiba leiti adumainama kautrukta numidang pung taruka makhairam tarakpa matamda Kuki singna aronba khangdoknaba paislakhiba drone amadi khul ngakliba khunja singna nomai na kapthakhiba ga loinana drone adu mangan takhankhre hari dakal amaromda ngarang hing nonggai matung pung taraga nithuga minute nifuga mangarom taba matamdasu masa khangdaba khulai paibisingna Bishnupur district ki Morang police station ki manung sanma tera khongsang bi makada numoi ron mangarom blank fire torom le hari karana kari manam ki damuk numoi kaplam libno haiba khangba ngamdri hanisu pau sida makata na phungdurakli makasa tharakpu oina amasum loisilakpu oina atopa tianba maruiba paung tanga memra thamjagi akan mamong na nong surab yai hayeng amadi Hangsit Manipur yauna awang nungpoki state sing Assam, Meghalaya, Nagaland, Mizoram amadi Tripura da nonglai nungsit kaloinana akan mamong na nong suraba yai haina Indian Meteorological Department ki report aman hari panma yabadi haukiba nong manini asida lamdam asida mayai oirap Susampur Tamenglong amadi Nora district nong subadagi ising isak thokiba kaloinana sing ningkhai gi bagi thawdok singsu thokiba laikhrabani haina pau sida makhatana su phongdorakli Makasa tharak poina masum loisilak poina to pawmna tokhaibi administration khaktana amata ngairaba warison oigani haina Kuki NP na PM la thamkhre panam pauksi degi Manipur thokli birang sigi amata ngairaba warison Kuki singda tokhaibi administration ma piba khaktada oigani haina Kuki NP Manipur Kim gi makedigi India gi Prime Minister Narendra Modi da memorandum pidan haijakhe Kuki Furuk ki apunba body ama oiriba Kim gi Information and Publicity Secretary Zanghaulun Haukimna Thadurak Pasirolamada, Mitay Singna Kuki Furuki Matata Satariba Lana Sahi Amaparapoloina, Mehu Masibu Kukizo, Ewaking de Haina Padantauri. Namirasina Lakoki Iroin Housing Lady issue Shida Miyang Sanguna Kutingzin Binaba, Kim Gimake Digi, Point Marie Yaba, Memorandum Ama Prime Minister the Pishin Kivene. Manipur State Lenga the Arambai Tingle, Mitay Lipunamasum Atay Atopa, Mitay Terror Outfit Sing, UNLF, PLA, KYKL na singbagi makhada namthariba masagi hak phangdraba Kuki zau miyam gi yengbiduna thoklibi issue asida miyeng sangmina bi India lengak ta tawba aroiba apil ama oina point mari yawa memorandum adu pisin kibani lobasina pisin kiba memorandum adu yawri bo wafam singa adu state asida hauji thoklibi irang sigi amata ngairaba solution di Kuki singda tokhaibi administration piba khaktana oigani mitai singdagi Kuki furuki miyambu kannanaba akanba section thorang sing lokalo laikhidraba Kuki singi asiba masa amadi thiba khangdana leidiba sing furub asigi miyamda sinawa amadi state government ki anti national oiba thabak thoram singda miyeng sangbi yu haibasini ado hausikoi ladi miyam pau sumatang se lusinjarage masu miyam puna no update ngaminasi